ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯡꯗꯥ ꯍꯧꯔꯛꯐꯝꯒꯤ ꯇꯧꯔꯛꯑꯒꯦ. ꯁꯤꯡꯗꯥ ꯍꯧꯔꯛꯐꯝꯒꯤ ꯚ꯭ꯌꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨꯁꯤ. ꯁꯤꯡꯗꯥ ꯍꯧꯔꯛꯐꯝ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯁꯤꯡꯗꯥ ꯗꯥꯝꯗꯣ ꯑꯗꯨꯗꯨꯅꯦꯕꯀꯣ. ꯁꯤꯡꯗꯥ ꯗꯥꯝ ꯊꯤꯡꯀꯠꯂꯤꯗꯨꯒꯤ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯂꯝꯕꯤꯗ ꯈꯣꯡ ꯂꯥꯛꯄꯒꯤ ꯚ꯭ꯌꯨ ꯑꯗꯒꯤ ꯁꯤꯡꯗꯥꯒꯤ ꯗꯥꯝ ꯊꯤꯡꯀꯠꯄꯒꯤ ꯚ꯭ꯌꯨ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗ ꯍꯥꯞꯊꯔꯒꯦ ꯂꯣꯏꯅ. ꯐꯖꯩ. ꯑꯥꯗ ꯎꯔꯦ ꯁꯤꯡꯗꯥ ꯗꯥꯝ ꯊꯤꯡꯉꯤꯗꯨꯅ ꯑꯁꯣꯝ ꯅꯥꯀꯟꯗꯅꯤ. ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯤꯅ ꯁꯣꯝ ꯁꯤꯡꯗꯥ ꯍꯧꯔꯛꯐꯝꯒꯤ ꯑꯗ ꯂꯣꯛꯆꯞ ꯑꯃꯁꯨ ꯂꯩ ꯍꯥꯏ ꯁ꯭ꯋꯥꯏꯗꯅꯤ ꯑꯩꯈꯣꯏ ꯆꯠꯇꯣꯏꯁꯦ. ꯑꯗꯒꯤ ꯁ꯭ꯋꯥꯏꯁꯦ ꯚ꯭ꯌꯨ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯑꯗꯣ ꯅꯝꯊꯔꯒꯦ ꯇꯤꯇꯤ ꯅꯥꯟꯅ ꯍꯧꯖꯤꯛ ꯆꯤꯡꯒꯁꯦ ꯌꯦꯡꯉꯨ. ꯑꯩꯈꯣꯏ ꯃꯐꯝ ꯌꯧꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛ. ꯚ꯭ꯌꯨꯗꯤ ꯐꯖꯔꯦ. ꯑꯗꯨꯒ ꯁꯤꯁꯦ ꯁꯤꯡꯗꯥꯅꯦ. ꯁꯤꯡꯗꯥꯒꯤ ꯗꯥꯝꯁꯨ ꯑꯁꯣꯝ ꯊꯤꯡꯀꯠꯂ ꯂꯩꯗꯦꯕꯀꯣ. ꯁꯣꯝꯁꯤꯅ ꯑꯩꯈꯣꯏ ꯁꯤꯡꯗꯥꯒꯤ ꯍꯧꯔꯛꯐꯝꯗꯨꯅꯤ. ꯑꯗꯨꯒ ꯁꯣꯝ ꯁꯨꯝ ꯆꯠꯈ꯭ꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯦꯡ ꯋꯥꯇꯔꯐꯣꯜ ꯂꯩꯕꯗꯣ ꯁꯨꯝ ꯀꯩꯅꯣꯝꯗꯒꯤ ꯆꯠꯂꯒ ꯏꯔꯦꯡ ꯋꯥꯇꯔꯐꯣꯜ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯒꯤ ꯂꯣꯛꯆꯨꯝꯗ ꯁꯨꯝ ꯇꯥꯛꯇꯣꯏꯅꯦ. ꯑꯗꯣ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯄꯒꯦ. ꯂꯣꯛꯆꯨꯝꯗ ꯁꯨꯃꯥꯏꯅ ꯇꯥꯔꯛꯇꯣꯏꯅꯦꯕ ꯏꯔꯦꯡ ꯋꯥꯇꯔꯐꯣꯜꯗꯣ. 이행 와터폴 센터로 봄도 우리 이용시 신다고 손들이 미 고지 버스 내지라 심사했다. 아 버전 파람도 말. 좀 센터로 이행이다 손들이 거기 내버가. 봉마 산을 사래 손만 보고지. 그시 목이 센터로 거기 건 따라 근데 xuống đây xem thấy riêng waterfall này vậy đâu. Riêng waterfall cũng đâu mình vô có một gì ấy chúng ta riêng waterfall này nó sinh ra cũng sai xem đến đây đây xem thấy là cái gì mình thì xem thấy là cái sinh ra rất là đấy. Vậy sẽ là cái đông ra đấy nó. Ini lambi dah, ini lagi cap ni jatuh berapa? Ini ni cepet lambi dah. Ini kita langsung ni. Ini kuah ya kan? Ah kuah ya. Ini ni kita. xong rồi đó, công ngu đi. Quá hoàng chính như công ngu sinh đi. Ngoài này thì tinh ra đi. Đi đua rồi, ngoài đi. Công ngu sinh như thế bao giờ đây? Là xin không dừng nữa cơ.
ꯚꯤꯗꯤꯑꯣ ꯀꯟꯅꯃꯤ ꯁꯦꯟꯋꯤꯁ ꯇꯧꯊꯕꯒꯤ ꯃꯣꯏꯒꯤ ꯆꯦꯅꯦꯜ ꯊꯥꯒꯠꯅꯕ ꯀꯨꯛ ꯕꯥꯏ ꯑꯣꯏꯕꯅ ꯃꯣꯏ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯍꯥꯞꯄꯝꯃꯒꯦ ꯐꯖꯕꯅꯦ ꯃꯣꯏ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯈꯔ ꯇꯧꯕꯅꯦ ꯆꯥꯕꯩꯗꯅꯦ ꯑꯩꯈꯣꯏ ꯁꯨꯝ ꯉꯥꯏꯔ ꯂꯩꯔꯤꯁꯤꯅ ꯂꯣꯏꯔꯛꯄꯗ ꯃꯣꯏ ꯂꯣꯏꯔꯛꯑꯅꯤ ꯍꯥꯏ ꯀꯥꯟꯁꯤꯗ ꯆꯪꯁꯤꯜꯂ ꯆꯥꯁꯜꯂꯤꯗꯨꯅꯦ ꯑꯗꯨ ꯁꯟꯁꯥꯅꯤ ꯃꯁꯤ ꯕꯇꯔ ꯅꯠꯇ꯭ꯔꯣ ꯍꯥꯞꯄꯤꯁꯦ ꯕꯇꯔꯗ ꯁꯣꯝꯗꯅ ꯁꯦꯟꯋꯤꯁꯅꯤ ꯁꯦꯝꯗꯣꯏꯁꯦ ꯁꯣꯝꯗꯅ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯔ ꯂꯩꯔꯦ ꯀꯨꯛ ꯕꯥꯏ ꯑꯅꯣꯏꯕꯒꯤ ꯁꯤ ꯁꯟꯁꯦ ꯃꯥꯏꯁꯦ ꯕꯇꯔꯒ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯇꯥꯎꯕ ꯍꯥꯏꯇꯥꯔꯦ ꯕꯇꯔꯒ ꯇꯧꯔꯒ ꯊꯤ ꯍꯥꯎꯋꯦ ꯀꯨꯛ ꯕꯥꯏ ꯑꯅꯣꯏꯕꯒꯤ ꯄ꯭ꯔꯗꯛꯅꯤ